ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯃꯌꯥꯝꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯖꯦꯟ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯁꯨ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯗꯨꯅ ꯑꯅꯥꯕꯁꯤꯡꯅ ꯑꯅꯥ ꯂꯥꯏꯌꯦꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯅꯆꯤꯡꯕ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄꯅꯆꯤꯡꯕꯗ ꯆꯥꯎꯅ ꯄꯟ ꯄꯤꯔꯤ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯖꯦꯅꯤꯝꯁꯀꯤ ꯗꯦꯟꯇꯜ ꯋꯤꯡꯁ ꯑꯣꯔ ꯗꯦꯟꯇꯜ ꯕ꯭ꯂꯣꯛꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯤꯁꯨ ꯏꯁꯤꯡꯅ ꯆꯥꯎꯅ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ The sudden floods also affected Jawaharlal Nehru Institute of Medical Science, which is one of the most important hospitals in the state. Kana thau